Kumja lising amaga samapan ni Pumapan gi October 15 Manipur gi ningthaubu nongmai singdol da namduna khujek logduna Manipur-bu India da tilhankhi numini haiduna lona thingkhraba lalhoulup kayana ngasi Manipur Pumbada Total Shutdown gi Kumja Chathari Tongan lalhoulup kayana kauriba Total Shutdown asina maram oiraga Manipur gi maroina tampaki mafam punamakta sound akaiba piri Imphal gi kangamang Kwanamban Kaitel Rims Road Kurai Lamlong Kaitel Sinjamai Kaitel na singba mafam kyada pharmacy natana Kaitel Pambi, Nong the Sang the Bayadra Polam Sing Yoliba Dukan Sing Tonglonake. Loydena School College Amade at a institution Sing Su Tong Hanakide. Banasina Maramorga banks in the staff sing a Tabaka Yauna Basu, Miangu in a Tong Hanakide. Petrol pump Amata Tong Hanakide, Mahu Sagum Lambida Gari Satoxa Sentoba, Hantabagulena, Passenger Puba Makalamata Gari Senakide. Imphal Akobida Leba, Kansipur Sinjamai, Kurai Lamlong Kaitel, Kwakatena Singba Mafam Singda, Lambida Misa Pagisang, Kahan Hantaki. Banasina maram oiraga tampaki atopa district singdasu mahusagi punsida sound akaiba pibigi mami take adumainamak hojik phawgi nadi banasida pamnaba thodok thokpagi pawdi leitre mafam kya da security force na akanba section thorang singsu lokhatpagi mami tari